Punsida mai pake hadabadi Assam balambi hana thiganu thaksi khasi ge loine namatam khudimakta chatminau haina Manipur ge Governor Ajay Kumar Bhalana haikre. Zugo Valley dagi haurakhiba lanmaina Manipur ge khwaidagi wangba ching Pm-Istv da lansinduna sandokpa haukre. Amasung Manipur ki state bird oidiba nonginge conservation thamasung breeding center ama siroida thamlagani. Kurumjari ISTV ki pau miyeng tabiri basing taramna oksari hauji fabugi maruiba pau sandongna pizari. Punsida mai pake haidabadi thabak ama taubada Assam lambi hana thiganu amade discipline ga loinena matam khudimakta chatminau haina Manipur gi Governor Ajay Kumar Bhalana haikre. Manipur Technical University na sinduna Palace Compound Level City Convention Center da pangthokiba ahanba convocation ge thoramda Governor na phongdokhibani. Thoram ajuda Higher and Technical Education ge Commissioner Ningthaujam Geoffrey, IIT Guwahati ge Director Professor Devendra Jalihal, Manipur Technical University ke VC Professor W Sanbabu amadi MTU ke Registrar Ramananda Nomai Kapam na thoram adugi athoi mithung sing oina saruk yakhi. Lisingani kundagi lisingani kungamanga fawada Civil Engineering, Computer Science Engineering, Electrical Engineering, Electronics and Communication Engineering, Mechanical Engineering amadi Master of Business Administration da degree phanglakraba mahiru singda award pidun ikai kumnabasu utke. Thoram aduga mari leinana Governor Ajay Kumar Bhalana mahiru singna tansileba logsing kunai da kanaba pirabadi kunai adu sakhotkani amadi mai papagi Assam balambi leite haibasi mahiru singna khak kawroidabani. Tansileba logsing kunai da kanaba pinaba honagadabani amadi punsida mai pake haibadi akhang kanba amaga loinena honaba changi mai pakpa haibasi Assam balambi nate haibasi mahiru singna khak kawroidabani loinena MTU dagi graduate loiduna ngasi degree phangliba mahiru punamakna tansilloba logsing kunai asige miyamda kanaba pinaba honaba mathau tai punsida mai pakpa miyoi ama oinabagi damakta isagi tawpham thopa thaudang loba changi haibasisu mahiru singna khak kawroidabani. Awang nopok indagi oina leidiba Technical University mayamgi manungda MTU asisu makok thomba mahir sang ama wahennaba punamakna thaudang lominabagi tangai fadaba kaya leidi. University asigi infrastructure yauna mahima sintami bagi kanglunda ahongba sakhotpa kaya lapagi mamisu tarakle. University asida hojiki oina tongan ba stream taruk lomda mahirui chatre lomna mahi tamdi. Academic session 2025 tegi hauna University asida PhD ki course hapsin ba ngamlak pasina research ki lamda yamna ahongba kaya laklagani thajai. MTU dagi graduate loiduna ngasi degree phangdiba mahiru singna lenga ki thabak phangnabagi wakhalolda khak awaba pokniai oide. University asidagi tansiloba technical ki lawsing kaya adu creative idea oina onthokduna kunai asigi miyamda kanaba pinaba honaba changi. MTU bo lepak asigi leidiba University singi thaktagi tadana bukhanaba honabada Manipur lengak nasu angamba thaudang lawgani haiki. Life is not easy at any stage in life. No shortcut to hard work and there is no substitute for a discipline. So all passing out students definitely should follow this. The introduction of the PhD program from academic session 2025 has added values in terms of new areas of research and publications in this university. So today Manipur Technical University should focus on research, innovation, critical thinking and graduate outcome. This will increase our ranking at national and international levels. Besides, we need to introduce more market-oriented courses and make the university more relevant for achieving the vision of Viksit Bharat 2047. You should always remember what you receive in gratitude, you must return in service. As you move forward, remember that success carries responsibility. Use your knowledge to uplift, not to exclude. Use your position to empower, not to dominate. Measure your achievements not only by what you gain, but by what you give back to the society. If you walk ahead with gratitude in your heart and responsibility in your actions, your success will have meaning beyond personal milestones. Zugo Valley dagi haurakhiba lanmaina Manipur ga khwaidagi wangba ching Pm-Istv da lansinduna sandokpa haukre. Niminini sulaklaba lamai asi hojiksu akiba phangna sakle Song Youth and Students Organization amasong manak nakpa khunja sing punsinduna makhatana mai
ꯂꯥꯟꯁꯤꯜꯂꯛꯇꯅꯕ ꯃꯩ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯩ ꯑꯁꯤ ꯆꯥꯎꯅ ꯆꯥꯛꯄꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯀꯣꯂꯣꯖꯤ ꯕꯦꯂꯦꯟꯁꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯆꯥꯎꯅ ꯂꯩꯔꯦ ꯆꯔꯛ ꯑꯁꯤꯗ ꯃꯩ ꯑꯁꯤ ꯀꯟꯅꯕ ꯏꯌꯥꯔ ꯁꯄꯣꯔꯠ ꯌꯥꯎꯅ NDRF ꯑꯃꯗꯤ SDRF ꯊꯥꯖꯤꯟꯅꯕ ꯒꯚꯔꯅꯔꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯟꯃꯩ ꯑꯁꯤ ꯃꯥꯎꯟꯠ ꯏꯁꯣ ꯑꯃꯗꯤ ꯈꯣꯡꯍꯣ ꯆꯤꯡꯁꯥꯡꯗ ꯁꯟꯗꯣꯔꯛꯄ ꯃꯔꯝꯅ ꯆꯤꯡ ꯑꯅꯤ ꯑꯁꯤꯗ ꯀꯥꯗꯅꯕ ꯁꯣꯡ ꯁꯣꯡ ꯌꯨꯊ ꯑꯦꯟड ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ Manipur state bat oiba nongingi conservation thamasung breeding center ama siroida thamlagani center asi sabal loiselappaga loinana sangaragani hairi conservation of forest northern circle forest department arun RS amasung DFO ukrol laisam gitlana lusingba kambu amana hojik paikaliba project asigi phibam yengsinkre project asi integrated development of wildlife habitat amasung compensatory afforestation fund management and planning authority phange makhada paikhatpani Arun RS na hojik project asigi saruk ama oina dom saruk water tank toilet gate amasung fencing gi thabak loire approach board amasung retaining wall gi saruk loisinga daba wari conservation amasung breeding facility asi shiroi kunna semgatuna ujek asigi mahosagi laifamda yokatuna hena masing hengat hanaba ni haike Panba yai shiroi kunge GA Simre amasung B Vakana project asigi damakta hectare taruki lam kathoktuna 2018 gi April ahumda urep uyung tamkibani The Conservation Breeding Center for Nongin, Mrs. Hume's Crescent. It is we constructed the dome part and the water tank and the toilet part. So it is almost completed, and some remaining portions are the maintenance of the road and the retaining wall. So this we completed from Integrated Development of Wildlife Habitat Fund and CAMPA Fund, and we are going to inaugurate this soon. Cultural bridge and economic link, the role of India diaspora in shaping India Southeast Asia relation haibi hiramda numinini chathagadaba international seminar Manipur University ke VC court holder hogdokre Makai As Kolkata na sponsor tawraga Department of Southeast Asia Studies MU na NG College amadi KP College ka khusam naraga pangthokpa seminar hogdopagi thoram aduda Manipur University ke VC Professor N Lokendra KP College ke Principal W Nimai NG College ke Principal S Santi Bala amadi College of Social Science MU ke Dean Professor Memsa Loitongbam na maru aba miusing waina sarupya ki seminar asige convener su wediba Department of Southeast Asian Studies ke Assistant Professor su wediba L Pisanjina India gi tongan tungabi University amadi Vietnam Thailand amasung Myanmar degi lakpa delegates singa seminar asida saruk yari Southeast Asian gi leifak singda leiba India diaspora singi mateng loduna haidiba leipak sing amadi India ga mari phagat handuna seltum amadi culture gi lamda khumang sauksin ba lamdam ama oina ba khonaba asina seminar asi pangthokpagi maru oiba pandam ni haike India amasung Southeast Asia gi mari si Indian khoi Southeast Asia da leigraba Indian diaspora singna kamdona saigi lebak Southeast Asia gi lebak drama thoijiga India ga karamba mongda economically culturally karamba mongda kano togadage amuk hanna revive toraga hena achetpa mari ma thambada kanagadage masida khoina culture amasung economy ase masi kamaina tools oina sinaba yagadage haibududa maruina kano tawjabani pangthokjaba seminar ni India ga region Southeast Asia as a whole sigi region jiga soidana karamna akhoi maitai masa akhoi Manipuri masa kaya Myanmar da su leidi sigi diaspora se akhoi na kamdong na sinagadage kamaina link tawgadage haibudugi pandam da pangthokjaba Manipur update na Beyond Silent haiba ahanba Manipur Digital Media Conclave lisingani kunga taruk pangthokpaga loinana Digital Journalism Award 2026 tongan ba category da miyoi mangada mana pidana puning thagwatkre pau ama fongbada negative oiba pau singdege miyamda hena kanagadaba hena mit nakong oiba yaba scheme project singa mari leinaba pauna masing yamhanba mathau tai haina DIPR ge director A Sovasta Fongrokre Hotel Imphal ge sangai holda pangthoba thoram aduda DIPR ge
Director S. Subhas, Joint Secretary Tribal Affairs and Hills Ngangom Uttam, Amzuge President Asem Bhakta Amadi Manipur Update ke Founding Editor Sobhapati Samomna Singmana Sarukya ke Technical Session Ani Thokna Resource Person Kayana Tongan Tongan Bihiram Singda Wangang Bayauna Pangtu Pathoram Adu Hauduk Laduna DIPRG Director S. Subhas Namakata Reduna Matam Amada Ayuki Khabar Nainaraga Pau Panaramba Adu Ngasi Digital Media Lakudagi Mobile Phone gi Khutangda Kudaki Maliam gi Mafam Singda Thokpa Thaudo Watu ki E Pau Sing Pangbangam Hale Masina Maram Oraga Pau Thagatpa Ahanba Tanabagi Yamna challenging Weba Amasu Were Adubo Thagadariba Pau Adu Makhatana Asyangba Achumba Adu Kangan Bagi Tangai Fadabadi Lay Maram Aduna Pau Ama Miyamgi Matata allegation Towa Pau Werabadi Yamna Fajana cross check Tauraga Pongbagi Tangai Fadabalay Haiki Digital journalism belief, collective belief that truth has value. Independent journalism is also essential for a successful democracy. Election time, paid news kind of paid journalism, independent journalism is also very much essential. The digital journalists have a very essential role to play. We who are on the other side, the government issue may face the irresponsible by unverified report covers the officers individual image tarnish of the mental pressure the next discuss Ayushman Bharat Health Account ki matang the awareness kam sensitization program ama tabal the pangthok city thambal mari namna police adugi auditorium hall the pangthoki ba thoram aduda ABDM ge project manager TS Bonbi Coordinator P. Sasin Amadi, Dennis Marang Thiamna Resource Person Sing Wena Wangang Ki, District Taruktagi Lakpa Oza Sing Amadi Faculty Principal Dr. M. Housing Wal asida hiram khudimmakta technology gi mateng loduna aikoi ge punsi mahingda sawana kana bapiduna apagi saruk ama oina ana layeng da orabasu mahimasing da orabasu aikoi na hotnariba khudimak mission asigi mateng na data oina thamba amadi loba yahanduna kana ba kaya piba ngamlagani masigi kana ba sing asibu college asigi oja sing amadi faculty singda khanghanduna aikoi khudimak masigi kana ba mapung fana loba ngamdabagi pandamda district kaya gi college singi oja singda punna kana ba lona Pangthopani Haiki. Airiba program asina akoi college district tarukta leiba Bishnupur district Churasampur Pherjol Lone Jiribam amasung Tamenglong district ki college singi oja singda hairiba ngasigi sensitization program asina hairiba ABDM gi abha creation tobagi awareness ama pijabani Lilong Kendrige Manungsana, Oinam Sombung the Labor, Oinam Sombung Water Supply Iskemasi, Atubada Lusin Meduna Miam, the Apavi Ising, Pangan Bio Haina, Oinam Sombung, Apunba Club Amadi, Mera Pai Bigi Makedi Fung Dura Clay, Ngasi Water Supply Skemasida, Pau Gimi Pam Pang Tuk Laduna, Oinam Sombung, Apuna Mera Pai Bigi member, Yankom Sitra Amadi President. O Sorozinina Water Supply Scheme Masi Haukiba Selising Ani Kundagi Jal Jiban Mission Fast Pace Ki Makada MS Ellison Impact and Construction Company Koba Amana Simgot Pahora Kibane Company Asigi Provider Odamba Kendra Asigi Hanigi MLA Amagi Makada MD Avas Koba Miyoi Amana Simgot Sagat Pigi Tabak Asi Pairambane Aduba Asukwida Sahi Taruk Lom Pajil Aglava Asi Fabada Water Supply Scheme Masi Asi Fabo Luisin Bidana Leire Tangnaba Kunsingi, Kona Sarapa Water Supply Scheme Kaya Amadi, Siembal Weduna, Ising Piba Hona Cray, Kendra Sigi Wena Minority Maite Kun Ama Wena Lajariba, Miamgi Kanbiduna Madile Neversing na Atubada Water Supply Scheme Masi Siembal Wesin Biduna, Miam the Ising Pangan View, Nimitaraniki, Manung de Ising Pangalagani, Habiki Tazaba Pidrabadi, Kongjang Sangsi Lagani, Kuna Sigi, Matang Queen Digi Yangsin Bidana Lakpa, Lambi Asibu Sumadile Neversing na Atubada, Semden View High Key.
ꯌꯥꯝ ꯆꯠꯆꯔꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯌꯥꯡꯈꯩ ꯍꯟꯅ ꯆꯠꯂꯒ ꯍꯥꯏꯖꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯥꯕꯤꯕ ꯀꯧꯕꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯑꯐꯕꯁꯤ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯔꯒ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 10ꯅꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯊꯛꯄ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ Purbanchal Hills Mongjamna Mongjam Khulgi Ahal Yankhai Manga Loktak Pat Yangba Purubada Hojik Wariba Part Asigi Pibam Ubada Ahal Sing Lyman Oire Haina Piendaba Fungdok Narakdi Mongjam Community Holda Pangchokiba Loktak Pat Yangma Chaluba Ahal Sing na Part Asik Kanaba Wakalol Pibagi Tharumda Purbanchal Hills Mongjam President Abdul Halimna Haukiba January Taragani Panda Purbanchal Hills Mongjam na Sinduna Mongjam gi Ahal Yankhai Manga Awa Potana Balam Koiba Chatpada Loktak Pat Yangba Pubike Part Adu Ururaga Ahal Sing adu awa pothabadi ladaduna hojik oiriba part asigi pibam ubada ahal sing adu ningba kaina halakle loktak yengma chaluba ahal sing na Purbanchal Hills Mongjam ba khusam naraga marilena basing loktak part kanna banga sige tharam asi sinbani haiki loktak ta koi ruwa sida hi tong na khotna koi du ko yeng ai adu hi tong ga satpa degi mapan degi yeng matamda isingi awat po yam lei ba haitare isingi lei ma si yamna Handere fum na yamba kupsan kiba tenggalak pagumbogi adu gumba yamba tengnaba madugi dugi mari leinana aikoina ngasigi meeting se loktak si kanba preserve toba save tobaga mari leinana aikoina thengnaru sing adugi awanungai du khara phongdoga Manipuri barja myam khangminaraga sarkar na sumada miyeng khara changbiraknabagi wakhal dekho si sinjabani Loktak Pat Yengba Chaluba Ahal Singe Makaidigi Fogdolapada School Tamlingaida Oza Singna Pubiduna Loktak Yengba Chalubada Ukiba Pm Aduga Handak Ukiba Aduga Yamna Kenaramle Isingna Pik Thalba Pat Haikak Yeli Marang Kaina Panglamba Adu Hazikti Oidre Manipurgi Masak Takpada Achauba Togdang Lauriba Pat Asi Kannaba Hona Haningi Haina Fogdok Narakle Yam Satina Moselamba Yam Satina Songjalamadu Kamai Kaiki Manipur ki sakta iba ima ibe magi larembi na lebam jibo syam sathina thelam basi kyam nuai ri achok phajama pham jibo smaina mosan bi jibo kari ki no haina koi puning da diam nuai jate polythene gumba plastic gumba bottle gumba je machi da pai pai na thada ba gumba si so rum khara ui do machum baje tawdana ba or men na khara ti cheksin thorang lo khot piraga an baga do khara nga pi da na tawadi koi khara nuai jagani na khalle ching chau thule iba degi koi ching degi chandharak pada pallaga lairiba sugumbi mayam jingje loktak ta loina mak tabaina koi Manipur gi oina di turian jingje loktak ta ayama loina tabanina si loktak si di phajana ising ngata gi oina asim thamani center na masung Manipur government loktak si bu phajana auto sengkok pidana hanagi piuna thambang ngambirabadi adigi matik harau jagani January Kungamanga Nomazing Numita Manipur Police ke Facebook group ta Phonglakiba Manipur Police na phare haideba Yamnam Brojen LS Kunjo chahi Yankhai Mari Lepham Yang Imphal Thana Awang Lekai Miyo Asi RPF amade Masige Lami Sangdo PLA ga Karigumba Hiram Amata Mari Lainati Haina Lona Tinkraba Revolutionary People's Front ke Assistant Secretary Publicity Bangkimgi Charol Amada Sengdorakle Tha Asige Tang Kungamanga ge Nongai Matung Pung Anima Kai Taba Adubai da Kasamtong Alambam Lekai Lane number 8 Leba Brazaba Simayum Momo Sarmage Yumda Mioi Ahum Laga Yum Gemioy da Fuba Seba Taubatanatana Kasamtong Alambam Lekai Nupi Apunumera Luke Mio Stingda Akia Kang Piram Bada Natana Nongmay Ron Ama Blank Prayer Toramba Togdok Yaningde Madina Bo Authority na Miyang Sangbituna Togdok Ashida Seneba Mio Singi Matakta INU Eba Charak Piu Hainangase Manipur Press Club ta Pangtho Pamusing Unaba Amada Kasamtong Alambam Lekai Nupi Apun Mera Luke General Secretary Oinam Liklai Lemana Fongdorokle Mana Makata na Tang Kungamanga da Luhongpam Amada Brazaba Simayum Momos Saramaga Kasamtong Irom Pukri Mapa de Leba Kasam Busan Koba Mui Amaga Ningai Sangdana Bagi Togdok Ama Tokraba Matung Kasam Busanna Mioi Aniga Luinana Nomai Masa Ama Pairaga Momo Saramaki Yumda Laga Yumge Mio Singda Akia Kang Pibata Natana Yumge Mio Singda Puba Seva Toroke Matamaduda Mera Pibe Singso Nungtigi Mera Tokpa Matam Oibana Makai Anigi Manakta Pam the Togdok Toktanaba Kamjin Ki Adubo Kasam Busanna Lusinguna Lagrima Mio Singna Mera Pibe Singdasu Kian Kangan Bagi Tabak Sataram Ki Tungda Nomai Paiduna Lagrima Mioi Ama Mera Pibe Singna Farga Polista Sinaki Mio Ani Amade Nantokuna Mafam Adudagi Sianki Todok Asigi Matangda Impal PS ta complaint amasu tawba laikre asumna nomoi paraga miyamda akia kang piba todok yaning de haiki
ꯑꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯃꯁꯤ ꯑꯆꯨꯝꯕꯁꯨ ꯈꯔ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯩ ꯅꯣꯡꯃꯩꯅꯁꯨ ꯀꯥꯞꯇꯅ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯅ ꯏꯃꯨꯡꯁꯤꯁꯨ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯤꯔꯦ ꯏꯃꯨꯡꯗ ꯅꯠꯇꯦ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕ ꯂꯩꯀꯥꯏꯗꯁꯨ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯁꯨ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯣꯛꯇꯅ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯗ ꯎꯜꯇꯥ ꯀꯦꯁꯇ ꯑꯃꯨꯛ ꯃꯥꯕꯨ ꯐꯥꯎ ꯄꯨꯜꯂꯨ ꯍꯥꯏꯗꯅ ꯄꯨꯂꯤꯁꯇꯒ ꯇꯥꯛꯄꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕꯗꯣ ꯊꯤꯗꯣꯛꯄꯤꯌꯨ ꯋꯥꯌꯦꯟꯕꯤꯌꯨ ꯃꯁꯤ ꯃꯆꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯍꯤꯡꯗ ꯅꯣꯡꯌꯥꯏꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯨꯡꯗꯥꯡꯗ ꯊꯣꯛꯇꯅ ꯉꯥꯛꯇꯅ ꯁꯦꯟꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯁꯤꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯥꯁꯤꯡꯒꯤ ꯊꯃꯣꯏꯗꯁꯨꯅꯦ ꯌꯥꯝꯅ ꯆꯥꯛꯏ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯁꯤꯟꯅ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯗ ꯉꯁꯤ ꯋꯥꯀꯜ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯜ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯗ ꯒꯟ ꯀꯜꯆꯔ ꯃꯨꯊꯠꯂꯁꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ ꯀꯩꯁꯥꯝꯊꯣꯡ ꯏꯔꯣꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯤ ꯀꯩꯁꯥꯝ ꯕꯨꯁꯟ ꯀꯤꯁꯟ ꯑꯃꯗꯤ ꯔꯣꯁꯟꯅ ꯀꯥꯞꯂꯝꯕ ꯅꯣꯡꯃꯩꯒꯤ ꯇꯣꯛꯅꯤꯡꯁꯨ ꯏꯝꯐꯥꯜ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯂꯨꯞꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯕ꯭ꯔꯖꯕꯥꯁꯤꯃꯌꯨꯝ ꯕꯤꯗ꯭ꯌꯥ ꯗꯦꯕꯤꯅ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯄ ꯅꯨꯄꯤꯗ ꯑꯩꯉꯣꯟꯗ ꯇꯧꯔꯝꯕ ꯐꯤꯕꯝ ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅꯅꯦ ꯑꯝꯇꯪ ꯋꯥꯔꯛꯄꯤꯕ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯣꯏꯅ ꯎꯜꯇꯥ ꯀꯦꯁ ꯇꯧꯁꯜꯂꯛꯄꯅꯦꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯧꯖꯤꯛ ꯎꯜꯇꯥ ꯀꯦꯁ ꯇꯧꯔꯤꯁꯤꯅ ꯑꯗꯨ ꯃꯥꯡꯉꯦ ꯇꯧꯁꯜꯂꯛꯄꯅꯦꯕ ꯏꯁꯥꯒꯤ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯋꯥꯈꯤꯕ ꯊꯋꯥꯏꯗꯣ ꯑꯩ ꯁꯤꯗꯗꯤ ꯀꯅꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯥꯌꯣꯡ ꯌꯥꯕꯤꯗꯧꯔꯤꯒꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯁꯦ ꯋꯥꯔꯛꯄꯤꯕ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯗꯨ ꯃꯔꯥꯝ ꯊꯤꯖꯗꯨꯅ ꯅꯣꯡꯃꯩ ꯇꯣꯛꯅꯤꯡꯗꯨꯕꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯖꯔꯕꯅꯦꯕ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯀꯦꯁ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯄꯥꯟꯁꯤꯟꯕꯤꯔꯦꯕ ꯑꯩꯈꯣꯏꯗ ꯄꯣꯠ ꯃꯥꯡꯉꯦꯅ National School of Drama Sinduna Delhi da thasi ki tang kun gatretegi hawdokhiba world largest international theatre festival Manipur ge oina su hayende ge samustang da labor chorus repertory theatre da hawdoklagani haina National School of Drama ge acting faculty Professor MD Abdul Sahana phongdokre kun ge mangaruk suba Bharat Ranga Mahotsav theatre festival asi India ge tongan ba mafam nifu da drama sing asi utkani malem ge oina su continent tareta play amamam utkani festival asi ge manungsana Indian play Sanika Humbuta Taret ni Masigi Manungda panel na selection toba play na sama kunta taruk ni foreign play taragan shoy amasu yawguni Indage tongan ba lol Sanika kungani panda pangthokda ba play sing asida tongan ba tribal lol singi play sing su yawragani festival asi yawn ba play sani pantara kataret lakhi masida foreign play kuntra gamari amasu yawki kungamari suba edition da yawdaba Indage state amadi union territory dasu ahan bu oina placing utkane festival asida tongan ba nupi director kuntra go humdoigi play su utkane Manipur ge oina hayengdegi hawguduriba asida ratan thiam ge play Kanu Priyana hawdokane Thanil Laimagi Laimarembi Ahilia by amadi Aruiba Nimita Ratan Thiamge Lairembigi Isai Utkane Festival Asida Ahanbu Oina Transgender Sex Worker Amade Disabled Singi Placing Su Utkane Haike Sidagi hena angakpa hoigi National School of Drama na anjilaiba khungthangsi first time in India maybe first time in the world production by transgender communities sigi production su si festival sida yawri sex workers sing na tawba play adagi senior citizens sing na tawba play aduga disabled children sing na tawba play suguma play mayam sigi makhal mayam si loina sigi festival sida punsillaga adudane akoina claim tawrise claim tawbada nate asingba su oirabani world largest international theatre festival in the world in haise Ningsing bathok traba matamdagi aikoigi ipa ipu singna sagonaduna lakraba tana thanaba yadraba kobru amade thangjingi khubamasi maitai khaktegi oina kuki singna uribasi langani haina kabui union Manipur na haire kobru amasung thangjingi laifamda lai kurumbada ayat apan piba silamdam asigi yelhomi singda singna bani haina lauroidabagi maram leite thangjing singda kabui salang maibana leiramba tinpui kun tarambagi wari amade kobru singda kabui singna khundaramba kabui long kabui wana singbagi wari puwariga sagonaduna play Morang Kanglai da kabui tomba kabui salang mai bagi nungsiraba ibudo thangjinga tana thanaba yadraba puwari kaya miyam na khangnari miram dagi hajilak laga idamdam asi munana ba honari
ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯏ maram aduna lakliba February gi tang ahum gi ayupung taraga mathoi taba matamda Manipur Press Club ta CPP KT na pangthokaduriba kobru amade thangjingi kubam kananabagi mifam masida miyam chu saruk yabinaba kawui sing dasu khangalakle Manipur da thokleba crisis asida Manipur kai khigatra haibagi me pai bakaya leiduna Manipur kannabagi damakta miyam gi khongchat ama kokomina January 30 matho da chatkaduriba asida CPI na su sagot pagalwidina party asige mass front organization sing na su chapsana sagot kani hairi hauji pauge marakthana atenba break ama lominasi Admissions open, limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada Gibe matigano azabetamo Sige yung se, next time checksin na laksilaga tamgrabani ne. Tadarang se, juhar habaga amta kitarbo. Asum na, mayam na machalbog na option lugum. Masige yung masibu, asoya nga ko kadabatagi. Next time na napseli. Next time juhar habating matok na nabasim mani. Zaman technology siya naman na concrete katok na tinago matanda. Kapamul amuk tihena enggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senhallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break tungda makha taba powder Eco Network Manipur ge mission green and clean ge manung sanang asi suni fug ma thoi suba oina seasonable werba plastic ki polam sing amuk khana kana ba hidam da onthok nanaba recycle amade reuse aiba wakadol da hairo ke tongan tungan ma mafam sing da riba cell hal group amade Eco Network Manipur ge thomi sing na khonggolakpa kg lising ama henba ge plastic waste asok trader na khus jin naduna cell onthokre Eco Network Manipur ge president sintha ngambar laisamna malem gi oina thengnari ba climate change ki saitheng asilamdam asida su thengnari masi khara oraba su koknaba ai isa na environment kanbada pollution hantalnaba lunan balamdam ama wehnaba thodang lawrisi amot akai sing sengdoklibani haiduna hekta mai thadokpa tawriba asi mai thadok loidobane phongdokki maram aduna aikoi sinariba polam sing mapung fana segregation tawraga mafam sana thamsi malem gi honglekba climate change ki saitheng asi hanaba aikoi punna honaminasi haiki Sahi asigi humudatre suba Republic Day thoramga mari lenana Delhi ke lok baban na pangthokiba at home gi thoramda India ge national farming dagi lomi taruk khangat pada yawruba sunusify dagi laisam gokul chandra ngasi yumda halakpada sunusify gi mahusagi lau singu pathap senthalup ki Thomi Singna Imphal Airport Gokul Chandra Butaram na okre Kongsal aduga mari lenana laisam Gokul Chandra na Pawmi Singna Phongdokhibada Thabaktagi Potharaba matungda natural farming da mai onsinduna tongan ba district sing da awareness piba khaknatana sunusify ge lomi kya da santi sanyung dagi semba har lemna yanthokduna lakle national farming ge marueba takpa ladik ani su phongkre sumna natural farming ge matang da Taurakliba Thabak Singh Agriculture Department ICAR amadi CAU na sakhang birakpadagi India oina national farming ge lomi taruk khangatpada yawba ngamlakpane Republic Day tharunga mari lenana pangthokiba thoram aduda India ke president na lengyan yanbidone ikai khumnaba utpirakpane asumna sakhang birakpa asuna makhata na national farming sakhot ananaba hena kanna hona haningbagi wakhal phawale haike aina thengnajarakpa aina laik tamada thengnajarakpa adumba mayamsi isamangna tawrakanda longmi praja miyamda masisu phaina hanagi si phatre chemical saibaga saidabaga natural farming sathok su samana na lai haksang ju phai haibagi pot si
अदुदा येंगाकांदा लौंगी प्रजा मियामदा खुदम ओइना उटपा यानबा लाइरिक ओइना इरगा पाव ओइना पीरगा अवेयरनेस ओइना तौरकांदा तौबना तब आइसे सही ले सही मंगा से सही तरुक के मरंग मंगा से नेचुरल फार्मिंग सिदा कनामता हाइदोक्तना लेपतना मसी एक्सपेरिमेंट तौरगा माइ पाकबा ngame खंगदे आइसे लाइरिक अनिबजु फोंजबनी सुमाइन तौरबा मतुंगदा आइना कन्न होनाजर मतुंगदा एग्रीकल्चर डिपार्टमेंट आइबु सखंग बिरई काउ मणिपुर नसु सखंग बिरई अदमाइन तौदना मथंग हुमद्रा तर सुबा रिपब्लिक डे नमित असिदा आइबु खोइगे एट होम प्रोग्राम दो द इकाई खुम पीबीबा ऑनर तौबीबो इना आइबु बाटोन तौबीरकनी मणिपुर के मनुंग हंजिनबा मफमसिंग दा हगोलकलिबा नहासिंग दे हेना माहि तमिक खुदोंग साबा पिनबगी पांदमदा जोसेफ अलाफत फैमिली ना स्पॉन्सर तौरगा सनबर्ड ट्रस्ट ना सपोर्ट तौदना अहानबा फेस की ओना सुरचानपुर डिस्ट्रिक्ट के ngaरियन खुंदा नौना साबा प्री नजरी दगी क्लास 6 फावर लेबा अगाफे फ्रेंडशिप स्कूल ngasi होनबी मतुंग इना संगादना खुसिनखरे तौरम अदुदा रिटायर्ड YSM ब्रिगेडियर लेफ्रापम इवोटोम्बे Benefactors Rita Joseph Agape Friendship School ge founder Luitungam Rongmai na singmana maru aba miyosingona saruk yakhe baga luina khungi masak na bamiye kya na saruk yakhe tharam aduda national flag singkatuna hawdopaga luina mahiro singna national anthem sakhe luina mahiro sing amadi tungan ba troop kaya na cultural program kaya su witke tharam aduga mari lenina founder Sanba Trust retired Colonel Christopher Regona Manipura Border Road Transport Force ta sahi mari rom thabak toram badagi Manipur gi manung hanjinna leiba mafam singda mahi masing tambagi awat pakaya thengna kiba adu kharada orabasu menkhatna ba khona bane maru oina Sanba Trust ase North East ta thabak tawduna lakpaga loinana Manipur da na hena miyeng thamli ngasi sariba school asina soidana tongan ba community singdagi mairo sing laktuna afabo school ama soidana orakpa ngamgani haike. In this area, the children are having difficulty in finding good schools, which is why, with the help of Mr. Lungtingam, we have built this school, the Agape Friendship School. And the meaning of the word friendship is that this school will serve all communities, all religions, regardless of where they come from. That is the Sunbird brand. Superintendent of Police D.I. Sankar Deba MPS Amadi BTF Welfare Committee Bisnupurge Chairman Yumnam Premjit MPS Additional Superintendent of Police LOG Miyang Makada Bisumbo District BTF Welfare Association gi Office Member da BTF ani da masagi anabalay ang nabagi damag jasil gi mateng pikraba BTF number 323 Laisam Deben di District Headquarter Canteen Bisnupuda Laiba Amadi BTF number 324 Nomaitam Priyakanta BTF Ben Unita Laiba Anida District Asigi Welfare Association gi President Oina Binoina Welfare Fund gi sel oina lupa lising taramanga kusina kre 65M Girls Battalion National Cadet Crafts NCC Combined Annual Training Camp St. Joseph College Ukhulda Haukre Haudopagi Tharamda Camp Commander Colonel Padma Kumar Havildar Narbor Limbu Amade Subedar Resm Gurungna Cadet Singda Takpi Tambike Kemasi Matang Thagi Ahumda Loisingani Tasiki Taretagi Punna Team Kungani Twena Saruk Yaduna Usan Makong United Youth Development Organization UUYDO Kumbina Sinduna UUYDO Kumbi Usan Makong Ground Satarakiba First Ima Hiyai Lema Trophy 5-man aside Knockout Open Football Tournament Singani Kungataruki winner Moirang FC no Waikre Ngarang Numitang Sanakiba Final Meski Apiba Matam Loiba Fabada Moirang FC Amade Samom FC Kumbi Anina Goal Amamam Sanabadege penalty da Moirang FC na Samom FC Kumbi goal ahum anida mai pake winner oikraba Moirang FC Moirang da trophy ga loidina cash prize on lupa lising yangkai gi mana pk runners ta horaba Samom FC kumbi dana trophy yauna cash prize on lupa lising kuntra mana pk tournament adu gi winner gi mana cash prize adu kumbi SC gi MLS Prem Chandra sponsor tobuni renena runners gi cash prize aduna Samom Romesh Chandra Maitai supervisor LRM construction na sponsor tobuni tharam aduda MLS Prem Chandra Wangu Parayang B Amade Wangu Tera Kongram Panchayat ki Pradhan Singh Amom Kesorji T.S. Romesh Amade P. Balesor Kumbi Municipal Council ke Caretaker Chairperson W. Priyoranjan Caretaker Vice Chairman L. Babita Caretaker Councillor N. Sorojini BJP Kumbi Mandal ke President S. Angosana Vice President N. Noren Secretary W. Thoiba LRM Construction ki Supervisor Samom Romesh Chandra Susaruyake Hauzi Rochilakpada Maruba Pau Amukahana.
पुंसीदा माई पाके हाइरबदी असंबा लंबी हाना थीगनु थाक्सी खासी के लोइनना मतम खुदिमक्ता चटमिनौ हाइना मणिपुर के गवर्नर अजय कुमार भाला ना हाइख्रे जुगो भेली दगी हौरखिबा लानमैना मणिपुर के ख्वाइदगी वांगबसिंग माउंट ईसोद लानसिंदुना संदोकपा हौख्रे मणिपुर की स्टेट पार्क ओइरिबा नोंगिनगी कंजर्वेशन थमसुंग ब्रीडिंग सेंटर अमा सिरोइदा थमलगनी हौजिफाबगी ISTV संदोक्सरिबा पाव मतंग अस्वाद टेंशन जरी मियंग थाबिलिबा मयाम पुनमकुसु अमुकहना कुनजरी